Mi ama oina poklagadi aikoina punsida karigumba thaba ama tawramba haibasi aikogi responsibility ni aduga independent oina free oina ningtamna hinglamba amasung enjoy tawramba haibasi su aikogi punsida mathau taba thaba ama khakni mayam pumnamakpu nganma Khumanna anawa video episode amaga loinana amukka hanna taram nokchari mayam ngasidi aikogi lamdam asida lairiba nahasing asina khwaidagi yamna ignore tawraba responsibility khara puduna lakchari hairiba aikoina tawgadaba thawdang asidagi thaidokhtuna leibana ko isa isa makta amasung aikogi samaj asida aduki matik achauba impact amadi adumak laklibani amasung ubu fanglibani ihan hanbada our behaviors on the roads masida ayakna thamjaribasi red light green light madugi signal du khaktamak natte aikogi lambi da chatpa matamda leiriba traffic rules masina chingba asini aikoina lambi da chatpa matamda aikogi safety asi atopa miyoi da yamna depend tawi aduga atopa miyoi sing asisu makogi safety si aikoi da depend tawi ayakna lambi chatpa matamda asoiba ama tawrubaduna atopa miyoi kaya amada amangba thonba yai natragana ayakna chumna chasaragasu atopa mi amana asoiba tawrokpa taragadi engonda mangjaba kaya ama lakpa yai hairibasi aikoina ngak leitana uduna amasung taduna leiraba wafamni adubu aikoina masida thausarude masida aikoina aikogi ithaudangni haiduna khanduna tawbagi mahutta mayamgi oiba culture ama oina chanabagum tawi rules sing adu ngaktuna chatliba miyoi adu mayamgi mamangda angahauba oina tabagi fifamda lei tasengna hairagadi hairibasi aikogi responsibilities ni aikoina honavam thokpani adubu hauji fawbudi aikoina miraiduna thamagi maongda adumak leiri mathang asina aikoina internet tagi information achumba loksinba haibisini adubu lamdam asida leiriba miyoi ayambana makoina internet ta fangliba ipaw adu chumba lanba haibadu khangdringai gi mangoina han hekta loksinduna madubu achumba oina khanduna rate to wasi yamna thui masigi khudong chaba lawduna miyoi kaya ama natragana organization kaya amana aranba paw sandokpa amasung propaganda kaya ama chalaiduna leiriba miyoi sing asi manipulate tawnabagi damakta kanna honari aikoi loinamangna khangduna leba wafamni madudi aikoina internet ta fangliba information sing asi kamdawbage haibado adubu khangna aikoina hek karigumba information ama uba matamda maduda khantharuba tawdana recheck tawba tawdana hektamak thajaba haibasi aikoi khwaidagi chawba asoiba amani haina thamjage maramaduna karigumba aikoina internet ta fangliba ipawsing asi fangba matamda hana maduda thajadringaida atopa angle dagi mafam atopa sing adudagi pawadu kyamu yamna chumi nakan animaki oiba hana tana bhon abiyu mathang asina vote aikoina vote thadaduna aikoi isagi representative khanba asi youth ayamba na ayambana mayamna tawnariba amasung mayamna chanabi asida ayak ithantana kari tawgadawribano ayak ithantaki vote asina kari kanaragadawribano haiba wakhala se aduma khalli adubu aikoi asi lamdam asigi youthni aikogi leibak asigi tungi oiba future asi aikoi depend tawribani maramaduna aikoi ahongba haibasida thajaba thamgadabani aikoina hena loinamak khangduna leiraba wafamni nasigi malem asida thokriba achau revolution achau aonba kaya ama laglibasi sumnatangi decision macha ama khaktanani maramaduna haribasi aikogi ithawdangni khanduna tungi achauba aonba amagi damakta decision lawbasi kifam thokte karigumba ayaki video asida ayakna piningliba pawjen asi kanagani natragan afavani haiduna khanba taragadi video asibu atopa miyoi mafamdi yokhinabagi damakta share tawbadu adom bi thoktangni khanduna share tawbikho